Indiana hojik fawada thengnarakhiba war asi 2.5 front oiri adubu in future hadi lakada matamda karigumba Indiana war asi thengnaba taragadi hojik 3.5 front thengnagadori Pakistan China aduga hojik namuk Bangladesh yokselagli aduga 0.5 amana internet issue hadi India manungda masi haibagi maramdi hojik Bangladesh extremely anti India oibagi mami taragli Bangladesh ta hojik oiri fibam mayamasu social media amadi news channel singdagi ubiram lagane kanjai Hasnat Abdullah hana satragi leader ni haramba Sheikh Hasina gi government bu into bada lead tawkiba student protest led party Bangladesh National Citizen Party gi leader ni haiba miyo yasina phongna India da threaten tawri karigumba Bangladesh ki wa indaba taragadi India ge 7 sister states haidi northeastern states ingasi India dagi tokai tangani chicken neck pu cut tawduna haina haiba miyo yasi hana Sheikh Hasina gi mayok teleramani adu bu hojik tapna India gi mayok tamagi election campaign asi kana chatharagli mahakna hairi India terrorist ki safe house ni haina voter rigor all voter fraud mafia and killer state ni hairi mahakna makata na threaten tawri karigumba India na Bangladesh ki February da pangthokadori election asida involve tawna honaraglaba loinana Sheikh Hasina bu Bangladesh ta sinada bataragadi northeastern states sing asida leiriba insurgent group sing asibu Bangladesh ta mohana shelter piduna mateng pangduna India gi 7 sister states sing asi India dagi tokai tangani haina ki heli adi chicken neck pu makoina thingjanduna northeast mainland India dagi connectivity block tawgani sini hojik Bangladesh India da provoke tawba khatnaba hobgi changsi asum hengalagli Bangladesh ta Sheikh Hasina gi sarkar lokthokibadagi India Bangladesh ki relation asi hojik worst state ta lagli matang sida lagli wahang se world gi second largest army soiriba India gumba leibak asida Bangladesh kumba kaishuna tawa India na maningwa kha taman ki leibak amana itattatana India gi northeastern states sing asibu mainland India dagi separate to hon bai basi tasengna possible oigadra oiroidra haibisini aduna ngasigi episode sida masigi matang sida kumna khara nina dunengsi ahanmada 7 sister states sing asi karam state no haibududi aina mu hairu draga su mayam henadum khamiram lagani leiriba 7 northeastern states sing asigi manungda state mari Assam Meghalaya Tripura amadi Mizoram aduga West Bengal Bangladesh ka yamna sanglaba border around 4096 km share tawri aduna northeast ta leiriba state sing asiga mainland India ga connect holiba mafam Siliguri corridor or chicken neck asi strategically yamna marui ba mafam amani India gi oina aduga hariba Siliguri corridor asigi manak nakna marui ba international boundary mari leiri Nepal China Bhutan aduga Bangladesh Sikkim ga Bhutan ga tainari ba saruk asida Chumbi Valley area asi leiri hariba mafam asidagi Bhutan lom da khara chalaga leire Doklam Plateau hariba mafam asidani 2017 da India amadi China gi marakta military standoff thokibadu aduna subnagi 22 km pakpa narrow strip Siliguri corridor asi strategically India gi yamna maru eba mafam amani northeast ki state singi ki transport route su masi fawrga chatlibani maruina national highway 10 aduga railway line su aduna northeast ki economic development and northeast ki protection aduga overall India gi territorial integrity ngangna widamakta Siliguri corridor bu protect to basi yamna maru oiri loina mafam asi fawrga Indian army and other security forces sing northeast ki state sing da deploy tawribani aduna hokiba matam khara sida Bangladesh ki interim government gi chief advisor Muhammad Yunus kumba leader kharana itattatana threaten tawri madanatana magi support tawba magi ideologies sing fawna itattatana chicken neck asibu cut tawduna northeast ki state sing asi separate tawgani greater Bangladesh semgani haidana me fawa phutoktuna propaganda kana tawri adubu masida Indiana thoidok action lobusu udri matam kharagi mamangda su Bangladesh ki student protest group Inkilab Mancha gi leader ni haiba India gi mayokta wayam nangangba ihau sagatpa northeast yawba greater Bangladesh ki map fawa putoktana anti India propaganda kayama sondokhiba Usman Hadi koba satra gi leader ni haiba miyoyama hokiba December 12 ta masak khangdawa miyoyani na nomaina kaplambadagi phibam lusalakpadagi Singapore da puduna treatment tawki adubu hokiba December gi date 18 da haiba miyoyasi kanbangamdabadagi leikidra haina confirm tawki masina maram oiraga Dhaka da Friday gi angan bayuktagi yam changona irang thokre miyoi lising kayama thoraktuna sarkar gi offices building kayama vandalize tawkre tugaiduna mangtan kre mai thakre
masigi manungda leba asigi leading newspaper agency anigi office building singsu mai thalokre hari Usman Hadibu hatkibagi attack asi India na tohonbani haina maral siri Bangladesh ta leba Indian High Commission gi mamangda protester singna akan mawongda khongjing changchanduna nungna chingba thajinduna attack tawbagi video loinana Hindu youth amabu yamna tamthiba mawongda phu cheiba even uda punduna mayam mangda mai thabana chingba yengbada nungaitaba video kyamasu social media da hojik viral oiri anti India gi protest kana chathari film si orgadi India action khara tawbagi tangai fadaw lerani natragadi yai adana sum henjalakadoribani Hojik amok Siliguri corridor gi matang damuk laksi India gi adversary lebak sing asina khangi masigi narrow strip asi high population density oiba multiple border manak nakpa mafam ni aduna masi India gi weak point amani haibasi aduna hai mafam asibu control tawragadi north ki state sing asibu major Indian region dagi geographically separate tawba ngamgani haibasi adubu India na su khangi makhoi gi weak point asi aduna masibu counter dawnaba kari thawak paikali hairagadi Indian military gi oina Siliguri corridor asi defensive strength haiba wakolon sida hojik base tawduna thawak paikali aduna masida multi layer defense integration tawduna mafam asibu ngak senaba thawak paikali tungda lakadaba future threat pu counter and neutralize tawnaba khudamoina land based defense ki oina Indian army gi Tri-Shakti Corps or 33 Corps masigi headquarter na West Bengal gi Sukna district ta leiri masigi core responsibility asina China ga marakta leiba line of actual control Sikkim sector gi area singbu guard tawbani loinana Siliguri corridor bu protect tawbani loinana handakta nauna semkiba Bhairav battalion amadi asni platoon su masida deploy tawkrari Bhairav battalion asi Indian army gi regular infantry amadi special forces ani gi marakta leiba gap bu mensinaba semkiba army gi battalion ni makoi asi precision strike tawba amadi drone warfare su capable oiba troops sing ni loinana anauba forward base home already hangdoktuna leikrabani mamang thagi news sing da masigi paw kyamasu phongnaki mafam sing adudi Bihar gi Kishanganj West Bengal gi Chopra aduga Assam gi Dhubri manakta loinana Mizoram border gi manakta su marisuba forward military base ama semgatnabagi wapam kanna khanari su hairi aduga air defense ki oina West Bengal gi Hasimara air base ta India gi premium fighter jet Rafale gi squadron deploy tawduna leiri Rafale bu support tawna bi damakta MiG-29 jets BrahMos ki regiment loinana S-400 missile defense system Barak 8 Akash missile system na chingba advanced weapon system sing asibu deploy tawduna air threat pu counter tawna bonari masida sunatana mafam asibu 360 degree monitor tawnaba UAV amadi satellite monitoring system su deploy tawduna border area bu tracking and real time intelligence provide tawri hairi Indian defense forces singda aduga ina panjari ba information mayam asi open source information ngaktani India government na public domain da thoina phanghan ba ngaktani masigi maram sina India gi eknaba singda India weak oide matam pumda ready delay habsi taklibani aduna future da challenges kayama lakposu yari maramdi haukiba chahi amarom masidagi Bangladesh ki politics ta yamna chawna changes kaya lakre makoi gi hanagi PM Sheikh Hasina pro Indian ni adubu mabu power dagi lauthokra matungdagi lakhiba Muhammad Yunus ki interim government asi lakhibadagi makoi gi foreign policy asi China rom da align tawragli Pakistan ga close relation lakpa anti India gi propaganda kaya ama sandoktuna lagli loinana China Bangladesh ki cooperation hengalakpa Pakistan Bangladesh ki military contact hengalakli Bangladesh ki Chittagong da China gi investment BRI Belt and Road Initiative ki makhada investment toksalakpa loinana chicken neck ka yamna naknana matam sangnadagi sizinaduna leraglaba airport amohana semgalakpa Italy ga Eurofighter Typhoon multi-role combat aircraft leinabagi letter of intent 9 December 2005 ta sign tawnakiba loinana China dagi leikiba ISQ-9BE missile system Siliguri corridor meada deploy tawsilakli aduna Bangladesh ta hujik honglakliba onba kaya sina maram oiraga Bangladesh India gi friendly country ama oidre habsi takli aduna experts singi matongena masina tungda problem kaya ama create tarokpa yai hairi Pakistan amadi China gi mateng lawraga Anyway, makha taba update ngai minasi. Ngasi gidi episode asi matang asi loisinjage kuno pui kai kuno chari.